ꯉꯁꯤꯗꯤ ꯆꯠꯅꯕꯤꯗꯨ ꯌꯨꯝꯐꯝ ꯑꯣꯏꯗꯦ꯫ ꯏꯆꯦꯒꯤ ꯑꯅꯤꯡꯕꯗꯣ ꯁꯦꯝ ꯁꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯅ ꯗꯥꯍꯦꯟꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯗꯨꯁꯤ ꯀꯩꯅꯣ? ꯋꯥꯁꯛꯄ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯄꯨꯛꯆꯦꯜꯕꯨ ꯃꯔꯥ ꯆꯤꯠꯍꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯃꯥ ꯑꯃꯃꯝꯒꯤ ꯃꯆꯥꯅꯤꯀꯣ꯫ ꯃꯁꯦ ꯀꯥꯎꯈ꯭ꯔꯁꯤ꯫ ꯀꯔꯞꯁꯟ ꯇꯧꯔꯤꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯂ? ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯏꯁꯥ ꯀꯌꯥꯒꯤ ꯃꯃꯥ ꯑꯣꯏꯗꯧꯔꯤꯒꯦꯕ ꯑꯩꯕꯨ? ꯏꯆꯥ ꯑꯃ ꯐꯪꯗꯣꯔꯁꯤꯗꯤ ꯁꯤ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦ꯫ ꯀꯔꯤꯒꯤ? ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯇꯝꯁꯤꯗ ꯗꯣꯛꯇꯔ ꯑꯃꯁꯨ ꯄꯥꯝꯃꯤꯗꯣ꯫ ꯗꯣꯛꯇꯔ ꯑꯃꯁꯨ? ꯄꯥꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯃꯇꯥꯁꯤꯗꯅꯦ ꯈꯨꯟ ꯉꯥꯛꯀꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯏꯆꯥ ꯑꯃꯁꯨ ꯄꯥꯝꯃꯤꯗꯣ꯫ ꯈꯨꯟ ꯉꯥꯛꯄ ꯑꯃ? ꯂꯥꯏꯔꯤꯛ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯄꯋꯥꯔ ꯄꯥꯏꯕ ꯉꯝꯕ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯄꯥꯝꯃꯤꯗꯣ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯑꯩꯗꯤ ꯑꯔꯣꯠꯄ ꯋꯥꯔꯤ ꯑꯃꯠꯇ ꯊꯝꯕ ꯄꯥꯝꯗꯦ꯫ ꯏꯅꯥꯎꯕꯤ, ꯊꯃꯣꯏꯒꯤ ꯃꯆꯨꯅꯕꯨ ꯁꯦꯡꯗ꯭ꯔꯕꯗꯤ ꯐꯤꯖꯣꯜꯒꯤ ꯃꯆꯨ ꯆꯞ ꯃꯥꯟꯅꯍꯜꯂꯒ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯃꯤꯕꯨ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯒ ꯆꯥꯡꯌꯦꯡ ꯇꯧꯕ ꯉꯝꯕꯤ ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯕꯤꯅꯤ꯫